Akasbani Imphal Ngangbam Nganthoi na pau pajari ahanbada maroiba pau Senapati Jilla dagi paumai naga ani phu seikhibagi thaudo aduda senabani haiba aina thingkraba lalholup KCP gi miyo ama police na fare Ningol chakaubaga mari lenana sahi gi oiba ngagi mela Imphal gi palace compound da leba hapta kangjebungda ngasi pangthoklagani amasung Bharat Lanmi amasung Chinese troops sing nongpok thangba Ladakh region da lairiba line of actual control da nongna patrolling chatpa haure Haukiba sagol se numita Senapati Jilla dagi paumai naga ani phu seikhibagi thaudo aduda senabani haiba aina thingkraba lalholup KCP gi miyo ema police na phaba ngamle hairi Manipur Police Control Room gi serol amana hai KCP gi miyo edu ngarang phakhibani mahak haujik sagol se numita thokhiba thaudo adugi matangda akuppa langla langjil khangba ngamnaba masin hangbagi thabak sathari panba yabadi paumai naga nupa ani tampaki jaga amada tamthina phuraba matung ayawba sel mulaga thadorakhibagi thawang adubu Naga People Organization, Senapati District Students Association amasung Senapati District Women Association yauna Naga Organization sing yamna kanna yaningdaba phongdokhibani masiga loinana pung 9 gi manungda thaudo aduda senaba sing sarkarna phagatuna thabak laukhatrabadi akanba khongjang changsilagani haina phongdokhiba leikhrabani Nakalamaromda security force na pamdaba thaudok sing thokpa thengnaba raija sigi sing amasung tampaki singnaba mafam singda paksana thiba humba amadi area domination gi thabak lep laitana chathari masiga loinana security force na tongan ba mafam singda checkpoint merfudra mapan lom hangdoktuna charwok sing check tawbada singnaba mioi tare detain tawkhi amaromda national highway kunthra tare amasung national highway 2 da malpuba gari punna samri taramapan security gi akanba section thawanga loinana Imphal da pusilakhi hayang pangthokadoriba ningol chakaubuga mari lenana ngasi ayuk pung 13 da sahi gi oiba ngagi mela amasung ngagi pothok sangdamnabagi thoram Imphal gi palace compound da leba hapta kangjebungda pangthoklagani mela asi Rajya Sabha gi MP Maharaj Lesemba Sana Jawba amasung Fisheries Mantri Haikam Dingo singna hawdokani Rajya gi Directorate of Fisheries na senduna pangthokadaba ngagi mela asida ngaton pengba khabak sareng porom tunghanbi yauna atai nga makhal kya marum puthokani nga makhal sing asigi akaknaba mamal su sarkarna leple Mela asida khwaidagi nga yamna puthokpa miyoida ahanba mana oina lupa lakh ama ani subada lupa lising humbudara amasung ahum subada lupa lising yangkhai pigani loinana lamdam asigi oiba nga khwaidagi yamna puthokpa miyoida su mana piduna pungning thagotkani hairi Mela asida tongan ba makhalgi nga sing puthokpagi mathakta mana masing amadi mahi marongi pothok sing su utkani loinana tongan ba relief camp sing da lairiba IDP sing na sajaba khutsa haibagi polam su utkani Hu senba sengum charuba Ukhrul Jilla gi Nungsang village dagi mioi ani Assam Rifles na kanba ngamkhrai Assam Rifles ki PRO na thokpa cherol amada hai mioi ani adu hu senba sengum charuba dagi imung manunggi mioi singna Assam Rifles ki camta pukhalakhi Assam Rifles ki doctor singna hidak langthak piduna layang chathakhi makoi gi phibam khar phagalaklaba matungda Ukhrul district hospital da amuk pukhatuna makhatana layang chathakhi hairi Assam Rifles na Militant singa khuthongna bada laikhidraba thawna pharaba jawan singi mafamda laikatune kai khumna botpagi thawram ama hawkhiba sagol se nimita pangthokre Serola mada Assam Rifles na hai lising machamapan humphutaru ki October 18 da Mizoram gi khobungda MNF ki insurgent singna landarakpada Assam Rifles ki jawan taruk laikhide aduga English ngani taret ki hairiba numit asimakta dasu Manipur gi Ukhrul Jilla da lalhawbu sing ambush tarakpada jawan ahum laikhide Makoi buikai kumna bautuna thawramasi pangthokpani hairi tabiri pawase Akasbani Imphal dagini Bharat Lanmi amasung Chinese troops sing nongpok thangba Ladakh region da lairiba line of actual control da nongna patrolling chatpa haure English ngani kungi April thada Bharat Lanmi amasung Chinese army ani gi marakta khut thokna graba matung sahi mari makhairom Demchok area da patrolling chatludraba matung da nongna mafam adu da patrolling chatpa hobani hairi Leba ani na hawkiba thada wari sanaraba matungda amuhana patrolling chanabagi yanaba si lakhibani Diwali numita Bharat amasung Chinese army ani gi marakta thum hawlana duna saminakhi singna ningai oiba mafam singda patrolling chatringai mamangda leba ani na hana pau phaunabagi wafam yanakhi Leba asigi khungangi lamda digital gi lamda sothariba si kokhanaba sarkarna Uttar Pradesh ki Gorakhpur amasung Pilibhit gi hawduna Digital India Common Service Center project hawdoknaba sem sare Electronics amasung Information Technology Mantraloy na hai
थौरांग असिगी मखादा लेबासिदा पुना सेंटर लिसिंग मरी चट्रेट निफु हांगदोकनी अहौबगी ओइना प्रोजेक्ट असिगी दमक था तरुकी ओइना लुपा कोटी 38 हेनबगी सेनफम काइथोकनी मसी था 8 फावबा सांगदोकलबा याय सासेनबा कंपनी सिंह हांगदोक्तुना मपान लेबाकता आइन यादबा मोंगदा सेल थादोकपदा चेनबा गेंग खुटपु अमा हरियाणा पुलिस की क्राइम ब्रांच ना फारे थौदोक सिदा चेनबा मियोय तरेट फाबगा लोइनना मखोयगी मनुंगदा मियोय मंगागी मथक्ता कोर्ट चार्जशीट थागतख्रे पुलिस की पाउना हाइरिबा मियोय सिंह असिना लुपा कोटी 7 लोम आइन यादबा मोंगदा लेबाकी कंपनी सिंगदा थादोकलंबा थेंगनखी मियोय सिंह असिगी मनुंगदा मियोय अहुमदी दिल्ली दगिनी अतैना देहरादून जाजर सोनीपत अमसुंग फरीदाबाद दगिनी हाइरी झारखंड विधानसभा मिखल की अनिसुब तांका की मिरेप से लौथोकपगी मतम ngarang लोइख्रे मिरेप से सत्रु कुंठा मरी पिसिलखिबगी मनुंगदा ngarang अरोइब नुमिता पुना मिरेप से कुंठानी थोइ लौथोखी हौजिक मिरेप समगा कुनिपाना मिखल असिदा लंबा तौनरगनी थासी कुंदा पुना विधानसभा केंद्र कुंठानी पांदा बोथादनगनी अहान बतांका की बोना थासी की तरह हमदोइदा विधानसभा केंद्र निफु हमदोइदा बोथादनगनी थासी की कुल हमदोइदा बोट मसिंग थीगनी ngasi phongba pause singi maroiba pausingi damak hauzik ngangbam amukhomba leire amukhomba tagachari nganthoi manipur da ngarang humputara tuksuba information and public relations day pangthokhiba thauramdu da IPR mantri dr sapam ranjan na phongtokhiba wafam singi district ta ahan boina ningol chakobugi thoram pangthokre heba pausing na ngasi phongba pause singi maroiba pausing oiri verified tokdaba paufong bana tungda achoba wathok oheli हौजिक ओरिबा फिबमसिदा असेंगबा अचुम्बा पाउ खक्तम फोंबियु हाइना आईपीआर मंत्री डॉक्टर सापम रंजन ngarang पांगथोखिबा बुतरा तोकसुबा इंफॉर्मेशन एंड पब्लिक रिलेशंस डे नुमिता फोंगतोखि वाफमना मणिपुर न्यूज की अहानबा हेडलाइन तोकदना फोंगली पावसी सनालिबाक्तना बुतरा तोकसुबा इंफॉर्मेशन एंड पब्लिक रिलेशंस डे पांगथोखरे इरांग मरक्ता पाउमिसिंगना लौरिबा थौदांग मिनिस्टर रंजन थागतख्रे हाइना अहानबा हेडलाइन तोकदना फोंगली पावसी नालुगी थौदांग इसेल एक्सप्रेस संगाई एक्सप्रेस न सिंगबा पाउचे अयामबदा तोंगान तोंगान ममोंगदा हेडलाइन तोदुन फोंगनरी सिंग डिस्ट्रिक्ट अहान बोइना निंगोल चाकोबुगी थोरम पांगथोखरे चिंगमी तम्मीगी मरक्ता लेरकपा नुंगसिनबगी मरी अमुक हन्ना सागतप ngamlagani हाइना एमएलए रामुइबाना फोंगतोखि वाफमना इसेल एक्सप्रेस ता अहानबा हेडलाइन तोदुन फोंगली नहारोगी थौदांगदा सीएम बिरेना कांपोक्पी फाउदुन चटपा यारोय हाइना कोर्टुना फोंगतोरको वाफम हक्चिन लवी यूएनसी हाइबा पावसिना अनिसोब हेडलाइन तौरी संगा एक्सप्रेस मणिपुरी एडिशन दा उख्रुलदा ngamkhai sambalgi mifam pangthokadori haiba pawama ahanba headline tawduna phongli pawasi sanga express english tasu maru oiba pawina ahanba headline tawduna phongli manipur ki draft unified building bylaw phongkhre plot area gi matungina building gi awang ba lepna wafam yauri haiba pawasina pawna famgi ahanba headline pawari huelan pawda manipur ki land mitai naga kuki MLA sing official amadi unofficial oina wari chanab leptri haina MLA jang hemlung pan maina phongdoke wafamna ahanba headline tawri morning bell da tampak tagi singderena phan chakho thorangi phan thadai haiba pawasina ahanba headline tawduna phongli manipur mail da rajapana senapati jila da chatuna mafam du da pangthokba thorama da saru yakre haiba pawna anisuba headline tawri people's chronicle da ningon chakho mamang da khwairaman kaithen da Signa China Bangamdra, Miam, Port Lineri Hepau, Ahanba, Headline to Napongli. Imphal preface da UNCina, Nagasing Purakpa, Yaninda Fongdokre, Nagasing da Minay, Sata Bidanaba, Apil Torli Hepauna, Anishoba, Headline Tori, Pawasi, Gan Few Mel the Su, Ahanba, Headline to Napongli. Tamelung Times da Ahan Boina, Panmai Shagagi, Get Together Gitorum, Imphal Gitarung Beles, the Pangtokre, Haina, Ahanba, Lamai the Fongli. Hills Hornbin Express da Rajapal Lakshman Prasad Acharyana Senapati da Peace Through Culture and Identity gi thoram da saru yakre haiba pawasina ahanba headline tawri nganthoi Thagachari Amukhomba aroibada maroiba paw amuhana Senapati jila dagi pawmai naga ani phusai khibagi thawdo du da chenabani haiba aina thingkhraba lalholop KCP gi meo ema police na fare Ningol sakau boga mari lenana sahi gi oiba nga gi mela Imphal gi palace compound da leba hapta kangje bungda ngasi pangthoklagani amasung Bharat Lanmi amasung Chinese troops sing nongpok thangba Ladakh region da leiriba line of actual control da nongna patrolling chatpa hore pauloi jare